Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Haksal Mantri Dr. Sapam Ranjan Singh na hairi, miyam da haksil gi khudong saba hena phanganaba pandam da PG Dr. Singh residency program pangthokpani. Manipur ki Kendra Humfu gi electoral roll da photo manaba voter lak ama lising kuntraum do hena yauri haina Congress na dabi tauri. Lebaga sigi mapam kharada COVID ki case hengalaliba asigi yenglaga ngasi amasung hayeng COVID-19 gi sem sariba singi matang da mock drill pangthokre. Bharat Hokiba Pung Kunmada COVID ki Anova case lising mga chanipan hena tenaki amasung Griha Mantri Amit Shahna Arunachal Pradesh ki ngamkai khul ki bituda Vibrant Village program hokdokre. Raijya sigi tongan ba district hospital sing da mathok tawrgdaba RIMS amadi Jenims ki PG mahiroi sing makoi gi posting mapam gidamag Haksal Mantri Dr. Sapam Ranjan Singh na lamthakre. Lamphel Pata Lebe Health Services ki Director ta pangthokpa lamthaba gi thoram da Dr. Sapam Ranjan hai National Medical Council gi tangai phadaba ama ohelakliba asina taklibadi doctor ama oina makoina lawgadaba thokdang sing adu khanganbani. Manghai ngasi lamthariba medical residency program asina miyam da hena kudong chaba phangalagani. The postgraduate students, whether it's in medicine or surgery or whatever branches others, that you will be going to the periphery and helping the people out. I believe it's a 3-month course during the whole residency program, and I'm sure all of you all, wherever you go in any of the district, and I'm sure your stay there would be comfortable. We from the government would try and make sure that you all are well placed there. Let's all be of good service to the people there. Postgraduate Dr. Singh asina district hospital sing da tha ahum leigani ahan bagi oina PG mahiroi nifunipan lamthaki. Manipur gi Rajyapal Anusuya Uike gi mapok numit ka mari leinana Imphal gi Mongsangai da leiba All Age Home da chatuna ahal oirba kana leijadraba miyoi singa unaduna awan nungai sing tanakre hari. All Manipur Senior Citizens Welfare Association na kana leijadraba amadi ahal oirba miyoi singi dama kathokpaga loinana tauriba thabak adubu Rajyapal na thagatpa phongdokki. Thoramdugi saruk ama oina Rajyapal na All Age Home adugi sengat sagaliba sing yengsingki. Mamangda All Manipur Senior Citizens Welfare Association gi mihur kangbu amana Rajyapal ga unaduna home da leiriba miyamna thengnariba kudong sadaba sing adu paudam bagalonina mari leinaba bibhag sing da home asidagi main road phawgi lambi athuba matamda semjin binabasu Rajyapal da haijakiba laikhrabani. Raijya sigi Vidhan Sabha Kendra Humfugi electoral roll da photo manaba voter lak ama lising kuntra humdoi hena yauri basi kaktat pinaba Manipur Pradesh Congress Committee na ngasi Raijya gi Chief Electoral Officer da takshin kre. Congress ki Legal Department ki Chairman Luchingba Kangbu amana Lamphel Pata laiba CEO gi officer chatuna hiram asigi matangda yengsin binaba memorandum pisingibani. Tungda paumi sing da wangang bada MPCC gi Legal Department ki Chairman Sanobam Syamacharan hai voter electoral roll da photo manaba voter lak ama lising kuntra humdoi changa yangkai humdoi yawba haibasi laibak thibani. Mangnai asigumba henjinba voter yawba asina mikhal pangthokpa matamda khurau thangbada natana mikhal niyom chumna pangthokpada apanba oiri. Manghai mari lenaba officer na hairakpagi matungina voter lising yangkhairom kaknanaba thaurang loire. Photo similar entries haibadi photo manaba entries lakh amaga lising kunthra ga humdoi ga chamnga ga yangkhai ga taruk hengret lame chawrakpa mamangi chahi 2022 gi assembly election February amasu March ta tawgibada chawrakna lakh kunga lising yangkhai manga taruki electoral roll da lakh amaga lising kunthra humdoi hinjin na yauramba haibase akoi Manipur state ki oina laibak ibane masi samdok piu masi lokthok piu haibagi memorandum ni pijari base. STC BSF Churachampur Manipur gi nauna khalaba constable sama yangkhai nipan gi passing out parade ngasi pangthokre. Thoramduda BSF ki IGP Umesh Kumar Nayal saknairaba boxer Laisram Sarita Devi saruk yaki hari. Janghemlung pamai MLA na ngasi ahal oirba sing amasung lukravi sing da tongan ba chakot thorangi scheme sing gi kudong chaba sing kuthin nakre. Tamenglong da laiba MLA gi yumda pangthokpa thoram amada khangalaba beneficiary chamarom da all age pension amasung widow pension sing kusinaki. Thoramduda wangang bada siripan main hai hauzik paliba sarkar asina ahal oirba miyoi singi khanduna kudong chaba kayamarom piri. Mangnai matamamada scheme singi kudong chaba phampham thoktaba miyoi kyana panglamba adu paliba sarkar asina screening togduna chumthoknaba thabak paikatle.
Tamenglong Baptist Church ki Youth Hall da Career Guidance Program ama MLA Janghemlum Pamay na hogdokre. Asigumba Career Guidance Program pangthokpada MLA na sila langliba singbu thagatpa phongdokki. Paugi marakta na break ama. Tada, asidagi se. Sisi. Hoi hoi. Taydi. Yarani. Lupa samri yang tare. Tadagi sibu fasai license amadi registration gadi paibi ko. Ay sumadu lawgadabrane. Wai no da tadagi danatana acha ata kamari leinaba haibadi retailer, distributor, packaging tawriba tungan ba food stall sing family ba. Acha thaki potlam sing asi mafam amadagi amada putuk pusin tawriba sing hotel, bar, restaurant family ba sing food delivery gi service pidi ba sing. Loina mag fasai gi license amadi registration lawgadaban. Masi paidraga mangjari bana kari. Fasai gi logo season aba yararoi. Customer sing na adom gi yoliba potlam sing adu da thaza basu wat kani aduga adom gi lalon itik chakhat pagi lambida kurau thanga dawri bani ni tada. Fasai gi license to paidaba yadre be ma. Soidana paibi tada. Pau Jeriba, Food Safety Administration, Health Department, Government of Manipur. Kabiriba Pawasi Akasbani Imphal Digini. Laivagasi Raisa Kara COVID ki case Hengalaliba Asigi Yenglaga, Kendra gi Haksel Mantralo in a numit ini, Ngasi Amasung Hayeng COVID-19 gi Sem Sariba Asigi Matangda, Mock drill Pangtokre. Kendra gi Haksel Mantri Mansuk Mandaviana, Naidili gi Ram Manohar Lohia Hospital Satuna, COVID-19 gi Sem Sariba Adu Yengsinki. Mock drill manung the hospital amada leipam thopa hidak langtak ICU gi phamung medical oxygen amadi COVID-19 laksin naba thorang sing karamna paikhat kadage haibadu chathagani ningsing bayai hokibe irai numita Dr. Mandaviaga Raisa Singhi Haksel Mantri Singa COVID-19 laksin naba thorang sing amasung COVID vaccine kaptokpi matangda wapam sing khanaba leikrabani Manipur gi jila ayambar sungasi COVID ki mock drill pangthoki hayeng phawba sathagadaba mock drill manungda COVID license sandorpa matamda karamna mayuk nagadagi haibadu mock drill manungda pangthoki Sugunu Kendra gi MLA K Ranjit Singh na official singalone na ngaksi kaksing kuno water supply scheme gi phibam yangsin kre water supply scheme asi lupa koti mapan lakh tara ni thoi changna augmentation of kaksing kuno water supply scheme gi makhada paikat pani Yangchinba aduda nauna saba isingi reservoir tank ani yuramba thengnabada MLA na mari leinaba official singna athubandamda semjinaba pautak piki water supply scheme asina kaksing kunogi ward number 1 digi 9 phawgi mioi singda thaknaba phaba ising pigadori bani Chahi khudingi pangthokpagum lakliba yumsa kaisa numita sumang lila numit palace compound da leba iboya ma sumang lila sanglenda pangthok lagani Manipur State Sumang Lila Council na sinura pangthok kodriba thoram asida sahi asigi lila sangdamnabada makok mathang takraba lila sing utkani masiga lonina kunithoi suba thokchom iboya ma award yen tokani kumsi sahi oina mana asi saknariba iba chana lukhoida piragani hairi Thasigi nipan amasung mapanda Jammu Kashmir gi Avinav Theatre da pangthokiba ahumsuba Jammu Film Festival saknaraba film actress Laisang Tem Ton Thoi da best actress mana pirakle mana si khwairakpam Biswamitra na direction piba The Ripple da pirakpani film asda antarjati gi best actress mana phangba masiga tharaga Ton Thoi gi oina marirak subani festival manungda mapan laibak singi film yauna punna film kunmanga utki hari Thawal jila du ngasi wall homeopathy gi thoram Thawal wang matabada pangthokre Rabi Homeo Care and Pharmacy na sinuna pangthokiba tharom duga mari lenana lemna layeng bagi kem amasu pangthoki kem aduda mioi nipu hena layeng bagalonina hidak langthak singchu yentoki hari District Youth Affairs and Sports Officer Imphal West na sinuna sa hitara mari makhagi nupa masagi amasung sa hitara tre makhagi nupi masagi amasung nupa masagi district level school supporter Mukherjee football tournament mathang thagi anidagi taruk phawa Kumal Lampak Sports Complex da pangthok lagani yawning ba school singna akupa marol office asidagi khangba yagani hari Chalo da sathari batara humdoi suba Chalo Cup Village Wise Football Tournament ki ngasi sanakibda Nongada FC amasung Tam FC Sekta B Panjal Chanadran draw chaki atopa match amada FC Sanjembam amasung LSIC Sanjembam Panjal amamam Chanadran draw chaki NWC na YDCL pundong mamu Panjal amasino da toiki Manga suba kayo MLA Trophy ki kumbi kangjibung ground sanakiba da yada e kangsoibina yaripok FC bu Panjal amasino da toiki Akasbani Imphal gi pau tabiri Leibagas da hokiba pung kunmarida COVID ki anoba case lising mga chanipan marfu thengnaki Haksel Mantraloin hai hairiba matamas da COVID positive oiba mioi lising ahum chamri marfu drama thoi naba phaki Mantraloin hai Leibagas da hojik COVID ki active case lising kuntra mga chama marfu drama pan lairi naba phabagi changna chada marfu rani pan dasmik taret ahumni hojik phawba da vaccine dose koti chani kun lakh humputaruk hena kapkre Griha Mantri
Amit Shahna Arunachal Pradesh ki Anjong Jila gi ngamkai kul Kibithuda Vibrant Village Program hawdokre Kibithu khungang asi lebak asi gi nongchup thambagi aroiba maphamni Griha Mantri na hai lebak asi gi ngamkai paringda ITBP Jawan amasung lanmi sing ngak selibana miam na yum da shanti leina tumba yaragani ngasidi kanagumba amatana lebak asida aranba miyeng yengba ngamdre haina Griha Mantri na chokthokna phongdokki numit inigi Arunachal Pradesh khongchata Griha Mantri Raijada hawjik leiri Pradhan Mantri Narendra Modi ki luching makhada sarkar asina Vibrant Village Program ayaba pikibani program asigi makhada lambi thong phaganaba lupa koti lising kunmanga yauna koti lising mari charipan khaktuna thamle program asigi makhada awang thangba ngamkai gi rajya sing Arunachal Pradesh Sikkim Uttarakhand Himachal Pradesh Union Territory Ladakh ki jila 18 gi block Nifu taruki khungang lising ani chamapan humpu taret semgatnaba masak khangdokki ahan bagi tangkakta khangal iba khungang chatruk humfunitoi gi manungda Arunachal Pradesh ki chamri yangkhai manga yauri Kendra gi mapan thorum Rajya Mantri Dr. Rajkumar Ranjan hairi private security service singna jati kangrup amasung sel thumbu ngak sen thambada achoba thaudang lauri makoina sarkar gi network singdasu chawna mateng pangli Agartala da pangthokpa North East Security Education and Global Employability Conclave saruk yaraduna Dr. Ranjan hai ningthina train toraba security servicing watpagi samasya chawna leiri maram maduna asigumba ahoba asi mention na bahona bada Central Association of Private Security Industry KFC na khudong chaba lawbi yai manghai hairiba industry asida technology ki khudong chaba asi hen pirabadi leibak asigi ngaksel gi lamdasu chawna mateng oigani khalli Security is a very important aspect in everyone's life. It is crucial for attaining full productivity both at societal and individual level. It is very encouraging that CAPSI as an umbrella body represent over 10 million private security professionals, work for their welfare and standard of the industry or Indian private security industry to remain competitive. It is needless to highlight the importance of high standards and certifications. Pradhan Mantri Narendra Modi na tha kudingi aroiba nomaijing numita Akashbani gi thongda sandokpa mahaki pungningi wa man ki baat thoram tha sigi aroiba nomaijing numita tangkak chama suragani program asi ing kumja lising ani tara marigi October 3 Vijay Dashmi numita hawdokhibani hawjuk phawbada edition marphudra mapan sandokre chama suba edition asiga mari lenana Akashbani na maru oina man ki ba na bharpu awonba purakna ba honabada piriba ithilgi matangda akhanaba thoram pareng ama sandokli ing lising ani tara ni pangi February 13 da sandokhiba मन की बात फोंदो की वाफम खरा मुझे विश्वास है कि देशवासियों के लिए राष्ट्रीय सैनिक स्मारक जाना किसी तीर्थ स्थल जाने के समान होगा राष्ट्रीय सैनिक स्मारक स्वतंत्रता के बाद सर्वोच्च बलिदान देने वाले जवानों के प्रति राष्ट्र की कृतज्ञता का प्रतीक है स्मारक का डिजाइन हमारे अमर सैनिकों के अदम्य साहस को प्रदर्शित करता है राष्ट्रीय सैनिक स्मारक का कॉन्सेप्ट 4 कोसेंट्रिक सर्कल्स यानी 4 चक्रों पर केंद्रित है जहां एक सैनिक के जन्म से लेकर शहादत तक की यात्रा का चित्रण है अरोइबदा मरोइबा पाव हक्सल मंत्री डॉक्टर सापम रंजन सिंह ने हारी मियामदा हक्सल की खुदोंगचाबा हेना फंगनबा पांदमदा रिम्स अमसुंग जेनिम्स की पीजी डॉक्टर सिंह की रेसिडेंसी प्रोग्राम पांगथोकपनी मणिपुर की केंद्र हुंफु की इलेक्टोरल रोल दा फोटो मानब वोटर लाख अमा लिसिंग 13 हेना यावरे हैना कांग्रेस ना दाबी तौरी लेबाक असगी मफम खरदा कोविड की केस हेंगललिबा असिगी येंगलगा ngasi amasung heng covid 19 की सेम सर्विसिंग की मतंगदा मॉक ड्रिल पांगथोकरे भारत हौकिबा पुंग 19 कोविड की अनोबा केस लिसिंग मंगा चनिपान हेना थेंगनकी अमसुंग गृह मंत्री अमित शाह ना अरुणाचल प्रदेश की ngамखै कुल की बीथुदा वाइब्रेंट विलेज प्रोग्राम हौदोकरे पाउ लोइजरे